Len yaung na sukiba nong amadi nong lenung sina Manipur gi mafam kaya da yum kaya amang ata thohon kre oinam kendra gi mafam kaya da ising ichang ki awaba mayok nare Kurumjari ISTV gi Manipuri pau meng tabir bu singbu taram na oksari hauji pau sandong na pizari ngarang ahing len yaung na sukiba akan ban nong amadi nong lenung sina maram oidina Manipur gi mafam kaya da yum kaya amang ata thohon kre oinam kendra gi manung chanba yumnam khunok da yum chani yang khairom amang ata thohon kre kendra siki manung chanba irengbam dasu yum chamunga hena mang tahan kre akan ban nong lenung sit aduna yum kaya amang ata thohon khibadegi mioi kya leifam chapum khangdan leiri Hariba mafam sing asta leiriba community hall sing da jangjafam logudaba dusu community hall sing len na amang ata thon khibadegi mioi amata leiba yadre amarom da ngaikhong khunau tawbul khoizuman kainau ngaso pokpi ngaikhong sifai leimaram na singma mafam sing da yum lising ahumlom ising thumjin khibadegi miyam na awaba mayong nari didim road ki mafam khara da ising bathoktuna chen ba yawre awana taraba mafam sing da kendra gi MLA ibohan bina chatuni yangsin kre Amaramda ngarang numidang sukiba akan manong aduna leimakhong turel pathorakpadagi khulkaya ising thumjin khre khulsing adudi kamong maisnam lekai kamong tongbram lekai amadi khajirigi mafam singni hairi Amaramda mayang Imphal Santipur dasu ngarang hinglen yawwa akan manong lenu sir aduna maram oduna yum kaya amangata thohon kibadagi mioi kaya leifam leitabagi awapa mayok ngari Kendra sige mayang Imphal Coordination Committee ki kangbuna awana tarabasingda mateng pangbagi thabak chathari makata nasu pangkigani hairi Education Minister Dr. K.S. Ratan Kumar nasu Kendra sige awana tarabasingi fium yangsan bagalunena khudaki oiba mateng pikre hairi Amaromda Thawal District ki Khangabok Kendra gi manung channa leiba Khangabok Part 1 dagi 3 fawda leiba mham kya da ngarang ahing nongyai da sitkiba nonglenu sit aduna maram oduna yum amadi sangoi kaya amangata thokre wa kaya tekpa kalunena electric pole kaya tukre Khangabok apunba club singi apunba body ama oiriba Vescona awaba ngapigani awaba taraba sing athuba matamna miyeng changbiu haina sarkar gi pungning chingchilakli Sangai yumpham Cherapur gi mafam kaya dasu nonglenu sit aduna yum kaya humjokre athokpam makha lekai ward number 7 gi jaga sing dasu yum yang khairom amangata thohan kre sapro khajingkho makhong da leiriba angan phogi low pari chahumlom len yawa nong amadi nonglenu sina amangata thohan kre hari Amaromda Wangjing Kairen Fikok dasu len na yum kaya gi jinga amangata thohan kre Yaripo ki mafam khara dasu ingkhol da thaba mana masing kaya paksana amangata thohan kre hari Amaromda Imphal East ki manung channa Jiriwam sub division asidasu ngarangi nonglenu sina maram moiduna yum kaya humdokhibadagi awaba kudong sadba kaya miyamna mayoknari Amaromda Imphal Jiri lambi gi makru nungkaw amadi baraki mafam singda landslide thokpadagi Imphal Jiri lambi fawnadre hairi masna maram moiduna lambi asida gari amata chanakhidre Hojipawgi marathana atemba brematang longzari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala laser beauty clinic MZ Avenue Imphal Delta Tutorials for CBSE. Admission open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacations course for Navodaya and adults from May 4. For detail, please visit Delta Tutorial between 6 am to 7 pm. Lengshin Birao, Sarma Opticals, BT Road, Imphal na.
स्पेशल ऑफर पीजबगा लोइनना हौदोकचरे लेंस खक्तमक लेगदबा स्कीम मसी पाम्बिबसिंगना इसागी मिटका चानब फाइबर लेंस अमा लेबिगदबनी अदुगा अदोमगी अपाम्ब फ्रेम अमा फ्री दे पिजगनी खुदोंग चाबसी लौबियु ngasimak lengsin biru शर्मा ऑप्टिकल्स ऑपोजिट जॉनसन स्कूल बीटी रोड इम्फाल अदुम करीगुंबा अवाबसिंग असि मायुंगनाबा थोकलबा मरोय मरंग यामना यावबा चुंजाक चाबा मपालदा तोइना चाबा लिवरदा अकाइबा लाक्लबा नत्रगा लिवरगी मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदोंगी अवाबा पुनमक कोकनबगी पाम्बैनी डायबिटिकना नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूलसु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगा लायंगबबुदी नाद्रिंगाइदा सक्सेल होबना हेना फै ब्रेक की मतुंगदा तरामना मोक्सरी मखताब पावदा नावरिया पाखंग लाकपा केंद्रगी मनुंग चनबा निंगोंबम लंगथबाल फ्रामखोंग अमदी निंगोंबम सिंगी मफमसिंगदा ngarang hing sitkiba nongle nungsit aduna chaung amangata thonkhre khudaki oina MLA RK Anana yengsinbaga loinana awana tarbasingda mateng pikre amarumda kwakathel lamdongda Sanjay Kumar Kauba mi amagi yum mai chakiba dusu MLA na yengsinbaga loinana khudaki oina mateng pangkhre sarkar gi maikaidagi pangbe aba mateng pangani haiki अमरोमदा ngasisu makhatana akhak arauga loinana nong churakibasna mayum mai kai lejadraba amadi ising isawna awaba mayokna haliba miyoisingda hena awaba mo helle mari reinaba singi mai kai dagi athuba matamda mateng pangbinaba mai kai kya dagi phungdong darali hauji amaka sahna atema brematang lozari Delightful cupcakes with creamy vanilla filling from Winkies, the cake specialist. Magic mix of chocolate and vanilla marble cakes from Winkies, the cake specialist. Gari mangani haibagi waningai oidre leijare anti thief device super safe gari thenglakpa engine on tawbada SMS amasung calling tawraga khangalakani hawkhraba gari engine off tawba yai gari gi leifam phone dagi map ki mateng na yengba yai hairiba device asi tungi ai fanabagi damak singjamai chingama kha yanglem le kaida leiba MS Ben of Brother dagi leibiu Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobigi khudong chaba pizari athuba matamda amadi araiba mongda lobiba yagani ena akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bishnupur Bazaar Bishnupur Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Break mutungda amukus taram noksari makhataba pauda Kyamgai Youth Pioneer Club Kyamgai Haibung Makhongi Nongna Saba building ama MLA Karam Thamarjina miyamda khusinakre Thoramadu da Imphal SKDC M Joy Jenensky Director Professor Devin Laishram PWD gi Chief Engineer M Lokendro Yauna Lamdam Adongi Pradhan Amadi Standard Robert Higher Secondary School gi Principal Nandhoni Singba Myoy Kyana Saroyaki Club Asibu Awang Wathakta Bukhatna Bahonaramba Myoy Kyana Khudol Pot Piduna Kai Khumdaba Utki Lamdam ama sakhatpada local body singi chawrabu thodang lai haina MLA Thamarjina phungdoki si paibi de mi ya le ni sakhat ko se naujin thare china society ko de hadu ya mai chele Top Mayai Lekai Community Hall da Lamdam Adongi Miyangi ma pangthoktuna thangnaba ising lambi thong phaganaba yauna sakhat thorangi matangda khanakre Thoramadu da Ketrigaugi BJP member Indrajit Jauna Lamdam Adongi Myoy Kyana Saruk Yaki Lekai Esige Wadapa Kya Mankanaba Wanagani Haina Indrajina Phongdoki Pangdaba abigi matik chota be aba chota duna kendra mayam bimana bungandna leriba Ketrigau kendra je kanada mi karamba mida vote pira kanda karamba mida hoji right china kanda matau karam tawduna hoi kendra mayam siga bimana bungamba tupa ma khanmagi matam yorawne adubu vote ki matam he ko sala kanda akoi mayam je ke no bugum taw
Khongjom landa thawai kakraba thoba singi mafamda ikai khumdaba utuna desamna hongpunitui suba EP bagi thoram ngasi rims ki blood bank ta pangthokre desam gi volunteer hongpu henbana EP ki makata na EP bagi thoram pangthokna ba hotna gani haina desam gi general secretary and edition na phongdorakli Jomlanda thawai katkiba athoba singdugi khudung ilaga ngasi sokana mahiro singi singli da chele bi isi lebak miyam gi makta kathok sabani akhoi na masi mamang dagi samna EP bu khuding makta tholaga lakpa khoi gi thim mahiro khunai am da lebak miyam gi kathok la e haba thim stage ta ngasi khoi gi blood donation camp si pangthok sabani Lamfeldal iba family court ki staff amadi advocate singna Just Salam Tara Devi gi miyang makada court ki akoi bagi pima mafam sing luna na thambaga lunena upambi u charakya thakre lam tu sengdokpa aduga mari lenena Just Tara Devi na phungdorakpada court lakpa miyang gi khudong chanana ba thabagasi paikhatpani haiki yaringai koina hona basi akoi gi interviewer sidi yaringai masi taisen naba por sine aduna taisen naba por padungam na bagi damakta moi gi wakhando ingdaba ingba chikpa uragadi kitang madu khoi ngamgadra haibagi adu bugi pandam ma thammaga ngasigi kem asi pangthok japani Manipur Commission for Protection of Child Rights na Manipur State Legal Services Authority ka punasinduna implementation of protection of children from Sexual Offences Act, Juvenile Justice Care and Protection of Children Act, Right to Education Act and Child Labor Act ki matangda nongmagi oiba district level awareness program ama ukrulgi mini secretary te leiba DRDA holda pangtokre mioi cham henbana sarok yakiba thoram maduda ukrul district session judge and Nasdikant ukrulgi DC Rishikesh Modak ukrulgi magistrate Pamela SP Ningsing Vasum amadi Manipur Commission for Child Rights ki chairperson S Sir Kumar Sarmana chingba mioi kyana sarok yaki resource person oina human right ki member yauna mioi kyana wangangki masigi member sida yawuba kogi lamlan da ba kogi state sida implement tawba police officers adegi akang hai mayam sina masigi suggestion no piro oina uji circular to CRCD rectification to kogi signature se 1992 ka after long time soi tongdram matuda yang kena kogi jagi se rectify karna jagan bena agam jana 1992 ka masigi UNCRC and protocol sida ko sai to bi Mariba pau amuhana len yang sukhiba nong amadi nonglei nungsina Manipur gi mafum kya da yum kaya mangata thon khre oinam kendra gi mafum kya da sing chong ki awaba mayoknare hozikiti ISTV ne bizaba Manipuri pau matang salo jare ni tabir bisingba mukhana krumjari